ngasi ayu phongkiba tongan manipuri se phongsing amasum thokiba thawdo wathoksing digi maruoibe I pausing khongasaraga manipur top channel gi maikei digi myam na thamjage hanbada Biren Bishorjit Sharda ngasi Delhi da faisin gadari State Assembly gi mikal absolute majority fangraba matung BJP gi government ama sem gadari basiga mari lainana hayeng ayuk Caretaker Minister and Biren Hanagi Works Minister T.S. Bishorjit amasum BJP Manipur Pradesh ki President Sharda Devi Delhi da paisin gadari pakna famna fangba pawgi likhunama gi matung ina N Biren T.S. Bishorjit amasum Sharda Devi hayeng Delhi da paisinduna center da ladiba BJP gi makok thongbu lusingbusing unaduna state asida nauna sem gadari anabu government asigi matangda akupo wafam kya khannaraba ya hari hayeng nungthil pung mari taba matamda BJP Parliamentary Board ki mifam ama pangthokani hairiba mifam adu state asigi oina BJP ki legislature party ki leader khanbagi wafam nauna sem gaduribu government asida atai atopa political party sing yawbagi matang amasum March 13 ta anabu government sem bada yawgaduribu minister singi wasak launabana singbagi matang nasu khanaraba ya hari hayeng ayuk pung mapanda satar flight amada N Biren T.S. Bishorjit amasum Sharda Delhi gidamak Imphal thadolaba yai Kongsat asida Union Minister of State Education amasum External Affairs Dr. Rajkumar Ranjan su yawraba yai makhoi hayeng Delhi da thunglaba matung center gi lusingbasing unaruraga mathangi numit March 13 ta Imphal da amuk thunglagadabani hari marak sida ngasi numidang Caretaker Minister N Biren Singha gi lowang sangmamda leiba maki mayumda BJP gi MLA kharaga unaduna mifam ama pangthokra hari mifam aduda BJP digi karakliba MLA masing suna yawkhidi maru oina senior oiba mamangna minister oikiba singsu saru yakhidi se minister N Biren kauduna pangthokiba mifam aduda kari karamba wafam sing khanaribano haibadudi sapsana khangba leitri hainasu pausna falakli atopa pawmana KRA gi chairman Rima Laukthokre hada pangthokiba taragani thoisuba Manipur Legislative Assembly mikalda cycle digi KPA Kuki People's Alliance ta karaklabi Kiemnio Hangsingi Mapuroiba KRA Kuki Revolutionary Army gi chairman David Hangsing amasum kadarama ngasi ko na thasi gi taraga teret fawo police custody remand pikre hari thasi gi tarada laukhthokiba mikal gi falda Kiemnio na maipak gi haraw phungdok pada David Hangsing amasum ma ki kadar Saikhoson Hangsing na nongthakta nongmai round kya kapthokibagi maral cycle PS na case malakhatkibani case adu da yumpham oiraga ASP Kangpokpi Amrita Sinha gi miyeng makhara cycle PS ki OC Inspector NG Anthony Sores na lusingbuti mamana makhoi ngarang nungtil phakibani makhoi bu phaba matamna makhoi na sejina kiba numai singa dudi yaukidi hari pharaba David Hangsing amasum Saikhoson Hangsing ngasi mari leinaba court puthokani police na makhatana wangpang sathanaba thasi ki taraga teret faw numit mari ni police custody da rima laukthakre haina supalakli amaromdana bom na suon kiba nupa do laikhidre thasi ki taraga nithogi numidang Suchampur gi Zion Street bom pokhai bagi thodok to soktuna laikanarakhiba Deepak Kumar hokiba ahing nungai matung punga magami yangkhai gi mangarom tabada laikhidre hari police tagi pangwa pauna hai thaudo du da mark sokpadagi not EOC da leiba Rajmiri city da laikanarakibani ma haukiba hing matung punga magami yangkhai gi mangarom tabada hospital simakta da laikanaba ngamdana laikidabani asibaksa ngasi postmortem examination satharaba matung imung manungda sinakhre sohairi makha satharak poina to pamaru eba paw mana Manipur gi Chief Minister Kanana oigadawri oirakpa yaba miyoi manga gi maming panari Legislature Party ki lusingba Kanana Nirmala Sitaram Kiran Rijiju observer hapkre taragani thosuba Manipur Legislative Assembly ki mikalda apun masit humfu gi manungda kuntragani fangduna lengak semba yabigi thoidok hendok masing fangrabasu mathang tam gi Chief Minister Kanana oigidagi haibigi sapsabna khangmangamdri amasum BJP Legislature Party ki lusingba Kanana bigdama Union Finance Minister Nirmala Sitaraman amasum Union Law and Justice Minister Kiran Rijiju Parliament ki budget session gi luraba thawai thadokalaga Manipur gi observer oin hapkhre awang pathaki pawgi source amanhai BJP Legislature Party gi lusingba khanba Speaker Kanana oigidagi laptop pa amasum absolute majority fanglaba fawda atopa political party singa sungsinaba lengak leigedra haibigi maraibak observer ani sina lepkadori adumapu makhoi ani karamba numita lakadagi haibadumadi ngasi numidang fawu wafam mata fongdora palaitri Manipur atopa political party amatana lengak sembagi khudong chaba
ꯂꯩꯈꯤꯗ꯭ꯔꯒꯁꯨ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯕꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯥꯟꯅꯗꯕ ꯋꯥꯐꯝ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯂꯛꯂꯤ ꯃꯍꯧꯁꯥꯒꯨꯝꯅ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯝ ꯇꯧꯅꯕ ꯑꯃꯁꯨꯡ MLA-ꯁꯤꯡꯒꯤ ꯈꯨꯌꯦꯛ ꯈꯣꯝꯅꯔꯒ ꯂꯨꯆꯤꯡꯕ ꯑꯣꯏꯅꯕꯒꯤ ꯆꯦ ꯆꯥꯡ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ ꯄꯥꯔꯇꯤ ꯍꯥꯏꯀꯃꯥꯟꯗꯅ ꯈꯪꯍꯜꯂꯛꯈꯤꯕ ꯃꯇꯨꯡꯏꯟꯅ ꯅꯥꯀꯜ ꯑꯃꯠꯇꯅ ꯀꯦꯝ ꯇꯧꯅꯕ ꯂꯩꯇꯦ ꯑꯗꯨꯃꯛꯄꯨ MLA-ꯁꯤꯡ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯁꯤꯟꯅꯔꯒ ꯂꯨꯆꯤꯡꯕ ꯈꯟꯅꯕꯒꯤ ꯃꯇꯥꯡꯗ ꯇꯣꯈꯥꯏꯕ ꯆꯦꯅꯦꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯃꯤꯗꯤ ꯆꯥꯎꯅ ꯇꯥꯔꯤ BJP-ꯒꯤ ꯂꯨꯆꯤꯡꯕ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯤꯌꯔꯇꯦꯀꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯊꯣꯉꯥꯝ ꯕꯤꯁꯣꯔꯖꯤꯠ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝ ꯊꯥꯗꯣꯛꯂꯝꯂꯒ BJP-ꯗ ꯅꯧꯅ ꯆꯪꯂꯛꯈꯤꯕ ꯁꯤꯅꯤꯌꯔ ꯑꯣꯏꯔꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯊꯣꯛꯆꯝ ꯔꯥꯙꯦꯁ꯭ꯌꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯝꯕ ꯌꯨꯝꯅꯥꯝ ꯈꯦꯝꯁꯥꯅꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯦꯝ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯑꯃꯕꯨ ꯁꯧꯒꯠꯂꯤ ꯍꯥꯏꯕꯒꯤ ꯈꯨꯌꯦꯛ ꯈꯣꯝꯅꯗ꯭ꯔꯒꯁꯨ MLA-ꯁꯤꯡ ꯀ꯭ꯋꯥꯇꯔꯗꯒꯤ ꯇꯣꯏꯅ ꯃꯥꯡꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯤ ꯃꯈꯣꯏꯕꯨ ꯀꯔꯝꯕ MLA-ꯁꯤꯡꯅ ꯁꯧꯒꯠꯄꯒꯦ ꯍꯥꯏꯕ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯃꯗꯨ ꯎꯠꯅꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯅꯔꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯨꯆꯤꯡꯕ ꯑꯃꯅ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯒ ꯑꯇꯣꯞꯄ ꯂꯨꯆꯤꯡꯕ ꯈꯔꯅ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕꯁꯨ ꯎꯔꯤ ꯑꯗꯨꯃꯛꯄꯨ ꯀꯅꯥꯕꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯜꯂꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯆꯞ ꯆꯥꯅ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯃꯔꯣꯝꯗ BJP-ꯒꯤ ꯅꯦꯁꯅꯦꯜ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯍꯦꯗꯀ꯭ꯋꯥꯇꯔ ꯏꯟꯆꯥꯔꯖ ꯑꯔꯨꯟ ꯁꯤꯡꯍꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯕꯣꯔꯗꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯎꯠꯇꯔꯈꯥꯟꯗ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯒꯣꯋꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯈꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯦꯡꯁꯤꯟꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯑꯗꯨꯒ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯂꯣ ꯑꯦꯟ ꯖꯁꯇꯤꯁ ꯀꯤꯔꯟ ꯔꯤꯖꯤꯖꯨꯕꯨꯅ ꯀꯣ-ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯍꯥꯞꯈꯤꯕꯅꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯑꯣꯕꯖꯥꯔꯚꯔ ꯑꯃꯁꯨꯡ BJP-ꯒꯤ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯓꯥꯔꯈꯟꯗꯒꯤ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯔꯘꯨꯕꯔ ꯗꯥꯁꯄꯨꯅ ꯀꯣ-ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯈꯟꯈꯤ ꯑꯃꯁꯨꯡ ꯎꯠꯇꯔꯈꯥꯟꯗꯒꯤ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯍꯅ ꯑꯣꯕꯖꯥꯔꯚꯔ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ MOS ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯥꯛꯁꯤ ꯂꯦꯈꯤꯅ ꯀꯣ-ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯍꯥꯞꯈꯤ ꯒꯋꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟड ꯐꯥꯔꯃꯔꯁ ꯋꯦꯜꯐꯤꯌꯔ ꯅꯔꯦꯟꯗ꯭ꯔ ꯁꯤꯡꯍ ꯇꯣꯃꯔꯟ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ MOS ꯐꯤꯁꯔꯤꯁ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ L ꯃꯨꯔꯨꯒꯟꯅ ꯀꯣ-ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯦ ꯃꯥꯔꯆ 10ꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯤꯈꯜꯒꯤ ꯐꯜ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯕ ꯐꯥꯎꯕꯗ ꯑꯄꯨꯟꯕ ꯁꯤꯠ 60ꯒꯤ ꯃꯅꯨꯡꯗ ꯁꯤꯠ 32ꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯈ꯭ꯔꯕ ꯐꯥꯎꯕꯗ BJP-ꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯂꯨꯆꯤꯡꯕ ꯈꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯂꯦꯖꯤꯁꯂꯦꯆꯔ ꯂꯨꯆꯤꯡꯕ ꯈꯟꯕꯒꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯕꯖꯦꯠ ꯃꯤꯐꯝ ꯆꯠꯊꯔꯤꯉꯩꯗ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯂꯨꯆꯤꯡꯕ ꯈꯟꯅꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯍꯥꯞꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯍꯤ 12 ꯃꯊꯛꯀꯤ ꯑꯉꯥꯡꯁꯤꯡ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯌꯥꯔꯒꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯍꯤ 12 ꯃꯊꯛꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯃꯥꯔꯆ 13ꯗꯒꯤ COVID-19ꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯏꯟꯐꯣꯔꯃꯦꯁꯟ ꯕ꯭ꯌꯨꯔꯣꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯅꯧꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯣꯃꯣrbid ꯁ꯭ꯇꯦꯇꯁ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯕꯨꯁꯇꯔ ꯗꯣꯁ ꯀꯥꯞꯄꯗ ꯑꯊꯤꯡꯕ ꯂꯩꯔꯔꯣꯏ ꯈꯣꯡꯊꯥꯡ ꯑꯁꯤ ꯁꯥꯏꯟꯇꯤꯐꯤꯛ ꯕꯣꯗꯤ ꯀꯌꯥꯒ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯦꯞ ꯂꯧꯕꯅꯤ ꯃꯈꯣꯏꯗ ꯀꯥꯞꯀꯗꯧꯔꯤꯕ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯑꯁꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯏꯚꯥꯟꯁ ꯍꯥꯏꯗ꯭ꯔꯕꯥꯗꯅ ꯁꯥꯕ ꯀꯣꯕꯤꯚꯦꯛꯁ ꯍꯥꯏꯕ ꯚꯦꯛꯁꯤꯟ ꯃꯈꯜ ꯑꯗꯨꯅ ꯑꯣꯏꯒꯅꯤ ꯆꯍꯤ 13ꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯚꯥꯔꯠ ꯕꯥꯏꯑꯣꯇꯦꯛꯅ ꯁꯥꯕ ꯀꯣꯚꯦꯛꯁꯤꯟ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯇꯨꯅ ꯂꯥꯛꯂꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯔꯕ ꯑꯃꯗꯤ ꯀꯣꯔꯃꯣꯔꯕꯤꯗꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄ꯭ꯔꯤꯀꯣꯁꯟ ꯗꯣꯁ ꯀꯥꯞꯄꯗ ꯑꯊꯤꯡꯕ ꯂꯩꯔꯣꯏ ꯑꯗꯨꯃꯥꯏꯅꯃꯛ ꯄ꯭ꯔꯤꯀꯣꯁꯅꯔꯤ ꯗꯣꯁꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯗ ꯍꯥꯟꯅ ꯀꯥꯞꯈꯤꯕ ꯚꯦꯛꯁꯤꯟꯒꯤ ꯃꯈꯜ ꯑꯗꯨꯃꯛ ꯀꯥꯞꯀꯅꯤ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯈꯤꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ ꯀ꯭ꯔꯣꯔ 140 ꯌꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀ꯭ꯔꯣꯔ 81.2ꯗꯤ ꯑꯅꯤꯁꯨꯕ ꯗꯣꯁ ꯀꯥꯞꯈ꯭ꯔꯕꯁꯤꯡꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 58.8ꯗꯤ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯒꯤ ꯑꯅꯤꯁꯨꯕ ꯗꯣꯁ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯒꯤꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯅ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯣꯚꯤꯗꯀꯤ ꯑꯦꯛꯇꯤꯚ केस 53,169 ꯂꯩꯔꯤ कोविड नारुबदी फगलखरबा अपुनबा मसिंग लाख 92,994,197 यौदुना फगलपगी चांग साद 98.72 दा हेनगटखरे हाइनसु मखाताना खंगलखले मखा चथरकपोइना तो पपावमना ओ इबोबिना ख्वाइदगी अहल केबीना ख्वाइदगी नहा लेजिस्लेचर ओइरी तारागनिथोय सुबा मणिपुर लेजिस्लेटिव असेंबली गी मिखल माय पागलखरबसिंग ngasi MLA ओइना वसक लखरे
MLA oirabising adugi manungda veteran Congress leader Okram Ibobina Kwaidi ahal oiraba masum Sagol Sem Kebi Devina Kwaidi naha legislature oire ahal oiraba legislature Okram Ibobina Election Commission of India da thagalakiba affidavit masagi sei humdrago humdoi shure haina fungdokse ma khangabo assembly constituency gi anira karakre adugo thobol assembly constituency gi mangara karakre ma tam ahumlak thangna na minister su oiramle Khwaidi na oiriba legislature Sagol Sem KBDB masagi sahi kuntragani thoirom sure ma khandak ta politics ta khongdara khibane duga handak ahan boina mikhal thengnabada mai paklaktuna nauria pakhanglak pa assembly constituency gi MLA oirakhibani BJP na nupi mirep ahumda ticket pirakpada ma yorakpane masum mire ahuma mai paklakhibani amasum mikhal gi fal nainabada sahi kuntragani thoidagi nifu phawgi manungda leba politician taret mai palakhi Say Nifudagi Yankai Fawgi Manung the Labour politician Kun Mikalasida Mai Paki Aduga, say Yankai the Humfu Fawgi Manung the Labor mute Kungani to Emerson, say Humfugi Matak the Labour Singi Manung the Taragamato Yauri. Malem going and how Odiba politician have a Taragadi say Kuntragi Maka the Labour Singer Sikang Hana. Lauraga Manipura say Tank a sea Fawgi Manung the Labour Mue Amata legislature or in a Kalakide. Masimak na harol sing na politics mu thawoi de masu makoina lebak miam sing ba dori bine have wakalo na do na thairaga satkri have gi khudam oidi haina pausna su palakli atopa pawma namo Tamenglongi Khongsang station fawbo train yorakre awang nupuk state khudima ki capital sing da railway line yahona na bagi panam na paikhalakhiba khongthangi saru am oina Ziribamdagi Impal fawgi railway line sem bagi thabak sa tharakliba sigi asobo khongtang am oina Tamenglong district ki manungsan laiba Khongsang station fawbo train yohan mangamkre North East Frontier Railway gi engine number WDZ 4G 49285 rail head amangasi sangeng oina Ziribamdagi lam tharaktuna Khongsang station asida thungkibani amasum rail head aduna station asida thunglabaga mafam adugi akoibada khundaribu khunjasingna nat koeba jagoi isai utuna taran okhi Khongsat aduda NF Railway gi chief engineer Sandip Sharma, Deputy Chief Engineer Ram Pasingama the Railway Track Line gi official singsu sargaki train adu Ziribamdagi lam tharak laga Khongsang tamna satpada marakta leiba Thingau Railway Station su yoroktuna Thingau gi khunjasingna rail adu butaram okpa oina nat ki jago isai kya su utki Thauramasiga mari lainana MF Railway gi Chief Engineer Sandip Sharma hai ngasi sange oina Khongsang fawbo rail head chatkiba asi yamna Mai Pakna Asoy Angam Amat Yaudana Pangtokre Adomainama Haujimaki oina di hairiba lambi asida passenger puba train di satpa yaba leitri maramdi station sing siamba pungnoi loidri amasum rail track exchange sing siamba loisindri adu handak sahigi June thadagi di satpa horabi yai hainasu pausna makhatana su palakli nakala maramda pausisna pangwa pawamagi matungina Khongsang railway station asida official quarter booking counter na singba sing sabalo sile track exchange ki siamba hek loibaga passenger train satpa yabagi phibam da leiri hain supalakli amarom dana yaithibi lokol mega food park sab yaroi han irang thokre sayena ba leiri ba yaithibi lokol lengak na mega food park sa nabagi thabak hobu lakpada lokol asigi akoibda leiba khunja singna police ki marakta sauna mukna ba thokre ama thawdo odunga se pungni palom tabada park asibu sem sabagi thabak tawgadaba contractor singna JCB amadi tractor sing puduna laklaga lofom singi leba tem thokpa horakpadagi akoibida leiba khunja sing tholakhi madudagi thabak suba lakliba miyoi singa du khunja sing marakta muknabagi pauta abadagi Thobal district police ki masing yamlaba police personnel sing laktuna miyamadubu tan khaina bohanaki adabu khulgi nupi singna hanba leitana muknabadagi ngasi gi oina thabak subungam dan hanki Thaudu du matangda bina ko bi nupi amana pawmising dai nifuga mari yaithibi lakolasi yena ba marakta laingakna sports university sagan hene tharang toki adobe sport university di atopa mafamna sakhibana mafam asida atopa construction amata taudana mausagumna law ubu yana ba laingakna pirakhiba senpham singadu handoksaragi haina takna duna lakhibani muwafam asi laingakna tabidabadagi court fawba wakat lairibani wakat asigi hearing su March 13 da lei Maramasina court ki wayel tadringeda kanagum amatana makhatana mafamsida thabak subu yaroi haina su phungtoraki marak thana lebak thiba pawama police constable na miron minupi hatkre Dibrugarh Assam police constable amana maki thamari mirol binupi edobu maki service revolver na kaptana hatkre Assam gi Dibrugarh district ki manungda leiba
Sadar Police Station manakta leba maki official quarter thamari mirolabi mak masagi loina binupi edu hatpagidama constable adu ngasi ningthokaba numita fakre masum PK Setia kaupi nupi hatpa constable aduna maki nupi edu kapnaba maki service revolver du sijina ki haina police naki matai mana adu sahi mari gi mamangda lohongduna laiminara khibene dubu makoi ani gi marakta imung manungi oiba kariguma khatnaba ma leibugum tawi mana crime adu masana yana phungdoksai amasum Setiana maki nupibu imungi khatnaba magi maramdigi hatki haina senior police officer man haki Zayasri kaubi nupi edu Asa Medical College and Hospital thuna puraki adubo doctor singna laikanaba hona duna su makan mangam khidre miara du ngarang numaijingi numidang thokibani mara leiba police constable adugi mathakta thaba lokhotlu haibigi demand tawduna mafamdugi miyoisa kyanga CAU Dribugar Police Station yomsila kres hairi Auto papa mandana sumna pali BJP Parliamentary Board ki mifam ngasi pangthoklagani Manipur gi Chief Minister Kanana oigedagi Khanglagani Finance Minister Nirmala Sitharaman amasum Law Minister Kiran Rijiju BJP Manipur gi Legislature Party ki leader Kanana bo observer hakre tangkang ani thona pangthokiba taragani thoi suba Manipur State Assembly gi mikhal gi result tha sigi tarada lauthokrabasu apun bisit humfu gi manung kunthra gani thoi fangduna absolute majority oiraba BJP na soidana semlagadaba laingakta Kanana Chief Minister oigadagi haibedu party asigi legislature singi leader khandabana maramoiduna laikhai taadana lakhibedu hayang Prime Minister Narendra Modi yauna BJP Parliamentary Board ki mifam pangthoklaga nakhai senglakani hari Amaramda handakta pangthokiba Manipur gi mikhalde MLA kuntragani tu karaklaba BJP gi legislature singi leader khanana bagidama party asigi mekedi observer ani khalakre agency ki pauna haibeda handak Manipur yauna state mangada pangthokiba legislative assembly singi mikhalda Punjab khaknatana Uttar Pradesh Uttarakhand Manipur amasum Goa da BJP na sauna mai pakhi state mari sigi manungda Goa dan apun bisit nifu gi manungda kun khaktamak fanglabusu Uttar Pradesh Uttarakhand amasum Manipur dadi BJP na absolute majority fangba ngamkibana maram oiraga oiraduna state mari asida nauna linglakadoriba BJP gi lengak singbu karamba miyoina Lusingadagi haibadu lepthoknaba hayeng BJP Parliamentary Board ki mifam ama pangthoklagani hairi mifam asida Prime Minister Narendra Modi amasum board asigi members sing oiriba BJP gi makok thongbu lusingbu singi manungdagi Home Minister Amit Shah Defense Minister Rajnath Singh amadi BJP gi National President JP Nadana singba lusingbu singju saruk yagadori mifam asigi ahan sarukta Prime Minister na state mangagi mikal pangthokpada state marida maki party na yamna sauna mai palakibagi dama BJP gi lusingbu sing amasum state mari gi lusingbu singbu taram okladuna thagat overall pigani suhari adumoina ma ikon kon boina December kunga mathoi English singa niga kunga mathoi da pangthokiba BJP gi Parliamentary Board ki mifam na party asigi parliament ki members sing yaukhidababu Prime Minister Narendra Modi na haksina laukibaga loinana maram oiraduna hayang pangthokudriba sei sigi ahanba party ki Parliamentary Board ki mifam dadi BJP gi parliament ki members sing su saruk yahanga dawri hari sera sida Uttar Pradesh ta yamna sauna mai paktuna BJP gi anirak sup lengak lehenba ngamnabagi pangal hablakiba housing Chief Minister famdagi resign tawraba matungda caretaker Chief Minister oiriba Yogi Adityanath pusu Parliamentary Board ki member ohenana thabak lokhatpa hokre hainasu pausna makhatana su phongdorakli Atapa paw madanamo MLA wasak lowring ede police na mayum na sangsinduna mi faramle assembly da privilege motion ki notice pisinkre porompat PS da thomsinkre amasum tear gas kapana marisole fazin kiba sing condition yauduna thadorakte haiduna Manipur pumba general strike okre handak pangthokiba mikhal Imphal East ki mari Khetrigao assembly constituency da mirep oikiba singi manungdagi BJP gi sitting MLA su oiriba party sigi mirep nakpam Indrajitpu board satrekani fugani thoi maithiba piramlaga karakiba National People Party NPP gi Sheikh Nurul Hasana ngasi ayuk pung 13 dagi assembly ta pangthokiba mihut sing MLA oina wasak lobagi thoram yawringai gi serakta Imphal East District Police ki team amana maki mayumda sangsilaktuna red tawkibaga loinana satakiba sas operation adu ngakna satkadaba procedure singi wang madani hairaduna MLA masamana Manipur Legislative Assembly gi secretary da district asigi ASP yauna police officer marigi mathakta privilege motion gi notice pisinkre MLA na assembly da pisingiba privilege motion gi notice atu da phongdo ki wapam singi manungda ngasi makna assembly da wasak lawbugi tharop yawringai gi sairakta maki mayum da tangai fadana ngakna sakadaba procedure sing thugaiduna Police personnel singna sangshilalaga mara lejadaba miyoi kya farga pukre
ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯃꯍꯥꯛꯅ MLA ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯕ ꯃꯇꯨꯡꯗ ꯐꯪꯈꯤ ꯍꯥꯏꯗꯤ ꯂꯣꯏꯅꯅ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯁꯨꯡ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯃꯁꯛ ꯊꯤꯍꯟꯕ ꯊꯧꯗꯣꯛꯅꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕ ꯑꯃꯁꯨꯡ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯆꯝꯁꯤꯡ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯐꯥꯈꯤꯕꯗꯨꯒꯤ ꯃꯑꯣꯡ ꯃꯉꯣꯟꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯂꯣꯏꯅꯅ MLAꯒꯤ privilege motion adugi notice aduda maming palliba police officer singna Imphal East District Police ki SP Maharaman Pradeep additional SP Ops Case Herojit Porampat PSC officer in charge and Zadumani amasum Imphal East Commander Unit officer in charge Case Henry Hari MLA gi privilege motion gi notice adu assembly gi secretary na official oina receive tawre hari amoramne Khetrigao AC da post poll violence thokpaga mari lainana police na NPP gi worker taramathu amasum BJP gi worker manga yauna puna miyoi taraga taruk fagalobadagi NPP gi miyoi taraga mathoi du thadu o haiduna Porampat police station damna nupa amasu nupi singna thomjilakpada makhoi gi maraktagi amu hana police na nupi taraga humdo yauna miyoi taraga mapan fajingre police na sataraki ba thawong adu pendraba miyamna nungna thajilakpadagi control tawna bo honabada tear gas kap amasum miyam amasum police ki marakta sauna mukna bathoki thaudo du nupi police ki head constable ama yauna miyoi ahum aso apanangki ngasi thoki ba thaudo du gi matangna district asigi ASP na ma ki conference hall pangthoki ba paw gi mifam amada makna hai tha asigi taraga mathoi de Khetrigao sabal lekai de NPP gi workers singna board ka bigi law basatpada mi sibiya ba nongmai puduna irang sagatpadagi NPP amadi BJP workers sing marakta yumgi posai kya thugai rakpadagi police na irang adu laksin baga loinena case ani lokhatki Thasi ki taraga ni thoi de district police amadi commando team na Khetrigao sabal lekai amadi Khetrigao area da combined team na ti hum gi thabak sathabada irang sakatpa aduda cna bani haiba miyu ama fakhi hari thaudo du gi makha tarakpada police amadi commando gi combined team na ngasi yu pung tara mathurum tabada Khetrigao area da ti hum sathabada miyu taraga taruk fogalaki aduga Porampat PS da investigation sathana ba purakhi hari ASP na makhatana permission na phungdorakibida ngasi nungthil pung amarom tarakpada Porampat PS na case lokhatuna faraga wangpang sa thariba NPP gi miyoi taraga mathoedu pung kun gi mari gi manung thadu o haiduna PS ki gate mamana protest atharaki police na miyam adu bo khankhina ba haibada yadabadagi police station tamna nung thajilaki maduda ASP masa yauna police personnel mari manga sokki makhoi gi manungda Imphal East Reserve Line da lebi nupi head constable Kangujam Promila nungna pandana sokpadagi Jenims ta laikanaki miyam gi mof adu henjilakpadagi police na tear gas kaptuna tangkhaki loinana police na mafam adu leirama nupi taraga humdo yauna miyoi taraga mapan fagatki Porampat DC road ta lambi thinglamba kangbodusu police na tangkhaki tear gas panduna miyoi ni sokpadagi Jenims ta laikanaki solabasingni Khetrigao dagi MD Ayuf Saikunsragani panamadi Khetrigao sanam laikai dagi MP Papu Elis Surfara Saikunsragani thoini aduga nupi amana police na tear gas kablak paduda pakhatuna senmadagi wan tharaktuna Jenims laikanaki ma ki mamingna Sinus sai kungatru kawi Khetrigao makha laikai dagin hari thokriba post poll violence aduda senabasingi matakta police na sapsana action logani haina permission phungtoki amaramda ngasi gi thaudo adugi matangna All Manipur Muslim Student Organization AMSO headquarter gi president Case Ayub Sana thokpasi role amada ngasi numijung pung taraga ni thuram tarakpada duwadi Imphal East ki SPM Pradimna lusingduna Khetrigao AC gi MLA Sheikh Nurul Hasan gi yumda laktuna maram taktana namfu de MLA ot attacking yawa satkringa gi tanja lauduna MLA gi yumda mateng pangduna leba miyoi khara phadana pukre thaudo sigi matangda AMSO na kupna thijilaba matungda ASP masana unaduna wari sabada kari manam gi fazilibano haiba haidorakhide aduga faziliba miyoi sing adusu condition yauduna thado haibadi yakide masina taklibadi thaudo asi yamna political gi ba thawong ne haina singnadaba ngamde haidi makhatana Khetrigao AC gi MLA DGP amasum SPM Pradeep amasum AMSO yauna wari sanaki wari sanabadu da Manipur gi DGP na SP da thaudo asi leibak irang thokle miyam gi yaifanabagi dama amadi miyam bu ingna sikna lainabagi dama farakliba miyoi singdu thadokna ba hairakpada SP Imphal East na thaudo asi caretaker chief minister N.Biren na thadokani hairaki hairi AMSO na hanglibadi democracy gi rule of law bu thugaiduna police ki affairs matawkram khut thingjilibano haibisi angakpa poi masina takpadi power pai haibigi matagum masa taktana mi be hekta fazin pusin ma haibisi minority pangal singbu sitabani kari su tabu ngamlaroi haina tawgi haina tawbuni haina AMSO na lawi hairi maramasina AMSO na ngasi fazin ki ba miyoi sing
adu condition amat yaudana ngasi numidang pung 13 fawgi manung thadorakadabani haibigi akanba demand tawki adubo amso gi demand adu mari lainariba miyoi singi makedi gi thabakta onthorakidabana amso na ngasi ei nongyai pung barodagi haurudun manipur pumba general strike chathaba horagani hari general strike khongjang asida manipur da laiminariba miyoi section khudimana support tawbiyo amadi athing basina nongmada sangnaba yadraba mai singana aye lining leson mari lenaba thabak thoram sing oinadi kom thokjagani hainasu amso headquarter gi president case ayub sagi sirol sina su makhatana phongdorakli atopa pawmana state punamangna ariba national pension system amuhana sana hanana supreme court na khankhre Lewasi ki khwaidi ki wangla royal sama weriba Supreme Court of India na pikiba landmark judgment amada lewasi ki mafam punamakta leba government ki employee punamakta makoi na service the appointment fangduna join torakpadagi lakhalaga hana satnaramba national pension system NPS adu amuk hana yariba makai atubu matamna pithoknaba hotnagadabani haina khankhre apex ko na pikiba Lebas ki government employee punamaki service career gi puwari ta sanagi mayeng iduna lehoraga da order sigi matungina state punamaki government employee sing na hana satnaramba NPS asigi matungina makoina thabakta gi potharaba matungda phampham tokpo pension gi senpham sing tha khudingi phanglagani panba yabri Supreme Court of India na pikiba judgment asida ngasidagi na sei kungi pan gi mamang kumja english ngani ga mari gi April amadagi hauraduna government na Makhoigi Makara Tabak Toribe, employees in the Tabak to give Potarabamanda, Hana the Gipi, Nulaki, National Pension 16 gi, Marilenaba, Sent Pumpsing, Pirambadu, Kak Tatuna, Satna Halakidabani, Adubo, Tiang Labasutina, government gi, Tauxiladugi Mayokta, Apex Court, Saikra Sangna, Sing the Dunalaki Badigi, Supreme Corner, Nasima order Adu Pikibani. Lushilakpo natin mapawkra ka mayam na thamjaramge BJP gi worker amagi yumda sakhang da bising numai kapsilamle Mikhal matung na thokpa pamdaba thaudok sing manungda manungsa na ngarang khetrigao AC gi manungsa na wangkhai thambal khongda leba BJP gi worker amagi yumda sakhang da bising numai kapsilamle misi mina ya hogdrabasu yumlakta numai kapsinduna ki akhang pikipa thaudot gi mayokta laikai myam na worker mi phamsa takre Sakang da bising na numai kapsilam liba yumadugi thongal da satakiba worker mi pamaduda yumbu oiriba sansam Daneshuri na haukiba mikhalda BJP gi merep and Indrajit ki board CLE haibigi wahauda thawong da satharam oigani hari Mana makha taradun ngarang numidang pung 13 gi minute 35 du wide mak amadi laikai gi miyoi kharaga mak yum gi mangol da phamlingai da gari masa oigani singnaba lakpa miyoi kharana thongal numai kapsilamani madugi matung minute 5 rom Kanaraga anirak subo na numai kapsilam na bamatung miyoi singadu mapam adu thadok tun satkibani Mikhal manung na kanagumba amatana nungai na daba laikidaba amadi BJP gi board chile haibigi damakta asigumba aki akang pibigi thawong si yaning di haina maana phongdoki nakalamarom da YWC thambal khongi president S Ranjit na phongdoki bida inglising na laizari balakai sida asigumba pamdaba thawdok tholak palebak thibani laikai gi club YWC gi women's wing members ODVS Daneshuri gi yumna numai kapsilamagi thawdok club asina awang thakta kandem tawi matung na lekai sida singuma pamna thawdok si amuhana thoktana bhona biyu hainasu mahakna mari lenaba singi pungning singsinki adu hauji koina di myam pau si matang ase lusinjarage amasum pathoksa gibra soki balan ki yauro si myam ngakpi gani matam gi ba maru bi ipau singsu myam da lepa leitana sinel sigi mekedi gi myam da update pizra khainasu myam gi mafam da thamjari duga hauji koina di myam matang ase lusinjarage thank you